School Singna Maheiroi Singgi CCE Report Thagatlaknaba Khanghallakli. Board of Secondary Education Manipur ge Secretary Dr. S. Mangijau Singhana thokpa notification amagi matungin na kumza 2021 gi December kunga mapan da thokiba notification gi makha chatharakpa oina board asina recognize tawraba mari lainaba higher secondary natraga high school khudingmangna masa masa gi school singi class 9 amasung 10 gi Maheiroi singi CCE Report February 10 fawbugi manungda submit tawrakadabane karigumba hairiba matam asi fawbugi manungda hairiba report asi submit tawrakdaba taragade hairiba school sing adugi Maheiroi singi HSLC examination 2022 examination gi admit card issue tawraktaba yai haina Khanghallakli assessment amasung evaluation khudingmak academic session 2021-22 gi class 11 amasung 12 ki oina revise tawraba syllabus amasung curriculum amade class 10 gi design amasung blueprint da yumpham oigane class 10 gi design blueprint amasung sample question da yauriba sample natraga model he na mamutana khangan ba khaktang gi ni haina su notification asina makha tare MU gi Maheiroi sing na thengnari ba khudong chadaba sing authority na midyang sangbi dabage wakat laklei Manipur gi awang ba mahai tampham sang ama oiriba Manipur University gi Maheiroi sing na thengnari ba khudong chadaba sing University asigi authority na hanna yangsan bidre haire University sige hostel da laiba Maheiroi kharana pausi asida wakalakpagi matungin na University asigi research scholar singi pifam thokpa senpham sing sahi ani hena authority na pithok pidana laire masina maram oiraga research scholar sing chawna khudong chadaba mayok nare hiram asigi matang da research scholar sing na authority da hanjin haizara basu tumina laiselle asigumba Maheiroi sing na thengnariba khudong chadaba sing ase athuba matamda mari lainaba authority na midyang changhaningi haina appeal tawrakle pawasina hai Manipur University ase India gi university gi ranking da chama gi manungda sanba ngamdriba university ama oire research scholar gi article su ranking gi parameter hotpada maru oiba machak ama oiribane maramaduna sel thumgi awaba mayok nariba research scholar singdadi survey chatpa ngamdaba practical tawba ngamdaba national amadi international seminar yawba phangdaba kaya yawre asigumba Maheiroi sing na thengnariba khudong chadaba sing ase Manipur University Student Union gi maikai dagisu mari lainaba authority da akanba pressure pihaningi amaromda Manipur gi oina maigi phibam phagalaklabasu university asidade hanadagi ahongba uba phangde nongsuba amade nungsit khara sitpaga university asida matam sangna maimun pana research tawbada asuki matik awaba mayok nei hainasu Maheiroi sing aduna pausi asida wakalakhe university asigi hostel sing asuki matik phibam sadre hostel ayambada thaknaba ising phangde hostel singda thamliba cooler amade filter amata yadre masina maram oiraga university gi hosteler sing chawna khudong chadaba mayok nare university asigi hostel singda leiriba amot akai sing lakhot pidabadage hostel gi room mamangda amot akai na pik thanna paisinduna leire masina hostel sing ase amot akai hundokpham ka pangkak oire asigumba phibam masida authority singna akanba midyang changhaningi hainasu Maheiroi singna phongdorokle Kuki People's Alliance ki manifesto release tawkhre party asida mirep oigadaba singi list laukthokre handakta nongna semkhiba aduga election commission of India na recognize tawkhraba Kuki People's Alliance KRA ge oina ngarang Churachandpur ge Rengkai Road ta leiba Little Root ta leiba party asigi headquarter da assembly mikhal ga mari lainana election manifesto release tawbaga loinana party asigi ticket mirep oigadaba singi list laukthokre thauramadu da party asigi president Tomong Hauke vice president Dr. Tinkholal Thangse Singhat Kendradagi intending candidate Sinlun Thang Jau amasung Saikul Kendradagi Kimniyo Haukip Thangsingsu Yauke Thauramadu da party asigi president Tomang Haukip na manifesto release tawbaga loinana intending candidate sing adu da mirep oiba yare haibage ayaba du pikhe Kuki People's Alliance asi Kuki singge identity culture amasung lengi oiba platform ama semnabagi pandamda linkhatkibane Kuki singi oiba right len amasung history ase defend tawnabagi political platform ama leitaba tarabadi makhoigi history ase mangkhiba tabane maramaduna hairiba pandam adugi damak political party ase form tawkhibani haina party gi president na phongdokhe ngasi release tawkhiba manifesto aduda mapungwaina article 371 clause C and Hill Area Committee and the District Council the Area Committee and the Autonomous District Council issue
equal representation in the State Assembly, and delimitation issue, Manipur Land Revenue and Land Reform Act 1961 Amendment Singgi area kharagi saruk sing Valley constituency sing da yauba, human right violence afaspa withdraw tauba, ecology amasung environment protect tauba amasung preserve tauba haibagi issue kayada focus taude. Thauram aduda party asigi ticket mirep oinanaba confirm taukraba candidate anigi maikaidagi phongdokhibada kuki gi problem sing asi solve taunaba party asibu linkhatkiba haibasi yamna matang chaba mani haina phongdokhe. NPP na handaki assembly mikhalda mirep kun henna mai paktuna laingak sembada thodang logane sangma handak pangthokodoriba taraga nithoi suba Manipur Legislative Assembly gi mikhal asida Manipur National People's Party NPP gi mirep kun henna mai paktuna single largest party oiba ngamgani haina political party asigi national president Conrad K Sangmana phongdokhre. World Cancer Day India gi awang nongpok ta sahi khudingi miyoi lising nifuga manga henbada cancer mayok nare expert Manipur yauna laibak asigi awang nongpok state ta pikliba angang singdagi hauraga sahi humudraga mari phawbagi ahal singda cancer laina khwaidagi masing henna mayok naba thengnare sahi khudingi India gi awang nongpok state singda nauna cancer na narakpa miyoi masing asi lising nifu manga chanirom ni haina oncologist singna World Cancer Day thoramga mari lainana ngasi phongdorokre ticket pibada senja thumja tawre haibase yumpham yaudabane khamba miyoi kharana khurai esida RPI athawale gi ticket pibada senja thumja tawre haibase yumpham yaudabani haina khurai assembly constituency da RPI athawale gi mire boigadoriba khagokpam khambana phongdokhre mahaki yumda paumi singa unaba mada mahak na hai ngahan constituency asida mire poinaba RPI athawale gi ticket lauthokhe tha sigi kunga tareta pangthokodoriba taragani thui suba Manipur State Legislative Assembly election da mire poinaba mahakpu RPI athawale gi ticket pirakpa si yamna laibak phaba mane laibak miyam gi thabak tawbuda hena khumang yangna changchinba pambana RPI da join tawkhibane mahakna miyam gi damak tawkhiba sing aduna party gi ticket ase makok thongba singna mangonda khusinarakpani haina lawe mikhal thengnagadoriba singgi saugatpa singna mire poinaba ticket phangde haiduna phiral mai thaba amade fajadaba wahina lusingba singbu chairibasi laibak thibane matam amada mahaksu JDU da ticket tanarami adubu phanglaktaba matamda asigumba thabak sing tawkhide miyamna yaba miyamgi thabak tawgadaba miyoida party na thajaba thamduna ticket sinarakpane mahakna makha taraduna lainga ki thabak tawringai matamdagi haidokhiba wa kaya ngakna thabak tawduna lakle mahakpu mai paghallabade constituency asida sothana lairiba selthumgi phibam phaganaba thabak paikhatkane China na Beijing Winter Olympic ke sanaroi singna wangang bada thingba thamkhre China da pangthokodoriba Winter Olympics ta saruk yagadaba sanaroi singna makhal amatagi mawongda wangang ba yaroi haina Chinese government athingba thamkhre asiguma thawong asi kumsing 2008 ta pangthokiba Summer Olympic tadi laikhide Beijing da pangthokodoriba Winter Olympics ta saruk yagadoriba international athletes sing wahi ama fauba ngangba yaroi haina Chinese government athingba thamkhre Chinese authorities na phongdorokpada communist laingak chatpa laibak asigi chanalon chatke maramda athletes singna wahi amata ngangba yaroi haire karigumba laingak asigi mayokta wangang labade makoibu house arrest tawba yauna makhal kayagi dandi phangba yai haina media report amada palakle aroibada tabiriba pungnamakpu thagatjare.